wafam si SNIDP IDP amoina kitang minute amani kitang lawsage akhoi huje more gi Maitai Council more haiba kunthar thoirak suba bapo kumona sing asi pangthoi ba mofam si magi ponafam jaga natre magi horofam ponafam jaga tu lapna thado maga ngasi alternative housing complex haiba ifal gi beli jaga sida tawdi kari maram gi damang tawriba ai gi iram dam dudagi kuki eba jati sina ko siju mai kai thado ga tan thopiraga tofam lai tabadagi sigi beli gi jaga sida mofam si wai ga tawjari ni kari haina IDP haiba gi mi thon piraga IDP haiba si ipana imana nusina thon birak pa mi thon du nataba isan iran su lai lai taba khoida IDP haiba mi thon si bisan biri ai na kanada kari lalu gi da bakta mamang da mutta phang khiraba iman ipana maruk mapang sin nusina pibirak pa mi thon du tungoina raga ngasina IDP haiba mi thon sina mang tharaga mipung khudi mona IDP har ga sakhang na ribasa ngasi program su yaubiri ba Malbel, Pipal, Sinom, Mayam, Sing, Tangsi, I point a Canada Karila, Lumita IDP having told us a Panguna. I point an IDP having a sick Pangami told us Siki Kanana Pangabi, I point a Sarkana. Manipur ever say Indiaki Piban the Tilubudagi Nasidi, I point a Nasiki Pangiba, and a Pazakraba, and a Chingliam Labamin told IDP has a Pangu Pangare. India से पृथ्वी दा डेमोक्रेसी से को लेबाक सिंग मनुंग दा हारी ममिंग लेबा अमखनी हारी बा डेमोक्रेसी से लेबाक असिगी मनुंग दा मणिपुर को सिलरी बनी as a part of India के part of Manipur सिसो democratic form of the government ले से democratic form of government दा democratic government है बसिके definition दा ngasigi timbiri bo mayam singasi loan ba educated or bang aktani line su herang aktani definition magi government ki democratic government ki definition ai haloi samlapna democratic government have city leba prajana ekoi praja sibu ngakpi senbina gi damakta prajana isagi mihut khalaga isagi lenga chanana ba thagat khiba aduguma miyoi singaduna ekoi ki kunsi lang thom ngakpi nena ba thagat khiba lenga roi du singadubun Nasidi, Mapoina Langabon Hitabotagi. I point out a Punsibo, Lantom, Napis, and Viruso, and Takat Kiba, Langak racing at Langak Hitabotagi, Isagi, Iram Namda, Ipan, Ipuna Tambiramba, Lorium Pom, Loinama, Puntuamaga Nasidi, IDP have a Patakaming to the Massive Hamaga, Langenaraga. Satum Pidungana, Hingbagi right, dignity of life, I will consider Pangdavida, Migi Mapong the Saidanga Himalibasa, Masi, Aina Nate, Nasi Timirma Mayam Sinate, Aina Mayam Zina, Matam Matuda Kangiva, Aigi, Langak Lord Nasina Mantri Ebele Hariba, Nupiriam Sopa, Tumu Mayam Sa, Masisina, Akoisingasi, IDP Arabic Pagan money. Nasidi kita pen dapagi kita haide sarkar na apoi to biri basi apoi si miya manatra bogumna apoi na moibu apoi ki pusi se sumaina to na bagi to tha ki bagi mo mon to biri kipse pelak to bagi nasiki tanja si loro kita mayam dak tan odam jage ahen bayar basu sawan ki bana hena tho ki mayam na ngakui gani India ki citizen amoina hangom thopa constitutional and fundamental rights mamam piri India ki citizen amor taradi India ke haba countries ki manungda mafam amada sathok sasim toba any part amada move toba sathok sasim toba athingba leite habani but akoi me amji more tampu pilan ba yari bro sini aja khraba sarkar sina khoi pibi right se Masikana Tohan Mano, I put the Sarkani, Mamangi Wangang Sina, Tohan Ba, Assam Rifle, the blame Toko Potpa, ID blame Tozaroy, I know Toning City. I put him Mapi Mapa, I put him Punsi, Lantom Napis, and Vigani Hana, can give up a Mantri, Emily Mantri Singsa, more the blame Togo. Moisin Matiksaba,
masadi thamoi sengna aigi lebar praja gi damak ta ngak selur ge hana thola pui wakhan da instinct da thola amboi ba tar gadi ngasi akoina lanjenar ga sida idp am mi thola si phangam godra phangam moi di akoi bu business to ge moi di akoi bu lalon pot bu uraga vote ta pasha khara piraga akoi gi right chile ga mona business to ge election to ge hab gi sense ta thola khibna mar uraga ngasi akoina to akoina tariba dasa si akoina tajana aikoina kana amta ta kuki da halu laite muslim da halu laite naga da halu de any community koi halu khu tharu khana ro chainu ro laite kuki gi tani ma demand kuki gi suma pi ma pani sarkar se whatever mona tani ma demand tanjo sarkar da pi the sarkar ki decision ni as a citizen na koi su maite emoina koi gi phangom thokko tanbom thokko demand do di mapi ma pa amani har ga koi su tan bani pi the mo koi decision Mahoy na koy kari onsil lakpa kanan onsil lakpa behind the screen jadi loi khange mayek senge adubo akoi ti kupida agi wakhan tani kupida de tainaning de any community de tanin de aina blame toning bodi akoi gi mapi ma pawari ba lenga lon singsa masidari am tainin si miyo bigi hingmagi punsi अखोने हिंगी पुसी में इसी हिंगी बगी हिंगी हफ्ते मंगाए सेल वो फिगी आर्थिक क्या ले लगता है सारी वो चिंजा की वैल्यू क्या ले लगता है हिंग बगी राइट डिग्निटी ऑफ लाइफ हफ्ते में पूरा से मांगे कोई रिलीफ के अंदर ले बसे वाह बगी अवा बसे मफम दूध ले बगी सिंह खंबी गनी याम वाह बगी है बसे अदुना matamsu saki program ya burina makata buangang su memang lai tajai dunia yarga te tensi jaga hoji technology ba awa basa masi makata na hana thok tan nam kita makta aigi wakhanda share to jo hajar gadi lakador election sing sida achumba candidate achumba mirep tam khallaga laiba kita makta aikoi praja ki punsi lan thumbo tasing nam ki nga ku ngamni haba mi do yang fadal scrutiny tawraga masida khansi habu khumsi ai thamjadigi masjida maroi ber role logada basi hojikti hanagi matam ariba matam da ipai pujing imai bel sing laile su kya khamjadam ujadabrina fundamental right na karipiri election kamai to buni hamsi mukoi di khamjadabrina mukoi apam bada lan election akhoi na mute to khan gi obasu yai adu hojikti miron sidi kana bu class 12 pass to angang legi husik nupa nupi kana class 12 pass to angang lai bage class 12 ko ke manungda karam miyo election to gani kari to gani habsi phadana khangabani aduna lakadar election singstida akhoi ge mihut sa achumba aphaba mihut khana nabagi damakta laik la su hairaba educated oraba akhoi ge nahasing asina akhoi ge yamna asobo thodang lobiraga lakadar election singstida aphaba achumba mihut khallaga afaba lenga ko em piraga akhoi gi lebak akhoi gi musikraba iramdam akhoi gi punsi lanthum buk mayek sen ngapi bo ngamba adugamba mioi amung won khalasi habo phamsi thamjaraga ngasigidi aigi ma wangam gi tanja si matang isda senjage punu purum jai thank you